Masi Agricultural Forum Manipur gi members ngi oiba Saring Sidinubigi Thor Masida Forum gi President una Thau Kubiraba Wigi Nemjina Roja Bihari Taram Ucheri Duga Forum Sigi Hani General Secretary Thau Kubiramba Khwairakpam Sunita Devi Taram Ucheri Dudagi Ahanjao Naorem Higi now Jeroma Vito Taram Ucheri Higi Memo Arambam Meme Taram Ucheri El Memo to Taram Ucheri to Nomatin Indira Devi Taram Ucheri Tashena Equipment Pullaga Saring Saidinava Duga Saiti Sava Pamto Privacy Batum Pina Mars Tadagi Yarata Leruni Adubu Madugi Avanumai Tava depression Mayam with the labor man society from the thing related social distancing cinema America. She was a Novana, Missy Saring Saidinava President and General Secretary Anigi Panezarga, Miki Pota Matungina Aina Sinjavani. Mayamatra Moon Ucheri and the saving again, Dok Nabaki Damukta, Behari Singh, President Yan and Sering Pabinava, a Linksinjari. Zahabis. Masi Saring Saidinavagi, the cultural forum Manipur gi live members sing. Timbirva Punama, Nasi Saring Saidinava, the Yabi Punoku. Aina Ahambada Mujari Namaste Tujari. Aina Mayamang the Tijagar was saying Imaming Chingi Lerang Kongun Mele Nasidi Chinya the Tomtin Aliba Korirol Gilekonda Amaga Kunuma Konga Sam Loksinaduna Chingta Nabagi Amana Amabu Kalakwagi Lamegi Medina Lam Lam Sakti Miwa Mashagi, Makus and Benuxina, Nauna Paina, Kangauna Nasi, Mayo Lam Mangi Pamel Uning Togi Pairada, Sana Aying Bagum, Ilang Langna, Jum Yantaduna, Tano Sachaba, Kungumele, Sarong Malaba, Wakma Naha Amana. Lamegi Medina Langoi Chanduna, Tangoi Tana, Saktek Laba, Tem Saktek Laba, Tem Chineri. Among Dramale, Lady Baki, Lechil Pomai Haidoptuna, Kumtaragli, Kavi Khwairakpam Saba. Ningam Dana Tengtar, Hikaina, Hadamele, Charong Malaba. Tano riba kabi naha wanglo pamel phaira takta nuja karagi napagi chomlangum nungjum pal oina satpadi naroi nanau yamba saiba kanana khangamde nangi kari narano tangboi tana kin batarabra kari matau kobage khori rolgi lekon sing asidi maichak tana musuk muraba Pamlogi Chimai Ungadoribra. Maisha Langlava Kabina Hana, Momon Lay Kagani Hibesu Kalakti. Aiki Serenge Maming Coronavirus. Hi, Corona Hyper Saktiba. Nagna Pauri Besi Paurene. Male Una Pavada Paukiba Napoleon. Manabakuna Gidama Katokiba. Lenel Amaso Mount Setung. Malengi Maharani Oikibi Victoria. Sonakiden Gumna Malem Sida. Adubu Laitre, Sonada Banang Budi. Kasin Koya Kuding Malem Sige, Amana, Pangtekti Tekat Kanunangakto, Kangzilu, Vitribi Zoy Togani Hona Kiba Alexander, Tu Kibani, Kangnau Amaki Makuta,
pangnaw amagi makhutta. Kirubani nahakpu ahanbada oirabra khanduna nuksit na nahaki sadong kibidre hojekti nahaka lanthegnaba. Oiramdrabada nuksit na nahaki sadong kaidawjaba ngamgani nahakna kaidawjaba Nayatang nga lami singduda lising purengi hasako langkit amhayba lami singdo nayatang ngatraba lising purengi. Tholo u ngamlabadi phongna lanteng na si sakka mayok mayok na. Ngamgani nang budi ngakthokpa pex max masa amanaso pex max masa amanaso. Nakpani landam sida nahakna urabra Manipuri film. Tambiri pado para amanangonda asaw apaw lampu luisin kibani irai laina samput tombana. Adubu narin lairabadi nahakna luisin lamudana tangdi masagi amadi matu masasing kita kanduna tenda chunja tauriba singse chupto na ikeng laira anak singki madudi ngamdene nangsu madudi ngamdene nang amana laitrabadi natehe nangi nagul pidam ningai oiba malem sida khaide nangdi misang mikhai aso masa laira anang tawkibagumna mamangayda nayamba sing play korera laijaw asina singba amana kaya da thagat naronggadaba na hakse oiram labadi khongdarakpa malem sida manaba magnanaba nuclear bomb sing missile sing drone sing supersonic jet sing paisinariba hatnanaba malem sigi jiba singbo mithibong mitanban sing wajaw ngongba domanto kanthi soba Kim Jong ul mata haiba si zempleng lalumba Vladimir Putin na singbana anthawne amuk tadi mithibong sa thengmanlene matamse sungsin nabana kongchingdo maithiba pinaba corona bu akan batam thiba yeknaba asin manaw singi kauganune na kuibu akan bana pangganni apun bana pangganni kan ganune thugaige nakanthi na sapubu khangjilu amasu ipa ipuna hairamba sapu kwaira kwakna harawbani sapu kaira kwakna harawbani mathangi saireng maisa langlabra nakhoisu noma lepki thabalda asik palaikol amada nonuk na satlambi lairang singbu ningam da miyeng na yengladuna ningam da miyeng na yengladuna aigi maisak khangbibagum sintharami pirang lairang singsu thabalgi inglaba manganduda liklada laikada liklana sotlami laikada liklana sotlami thaban se maisa se labrane thamoi se khangamdana hai humli pakhum amasu piramdana lairang su kienki laikhoktagi lairang su kienki laikhoktagi asoiba lairang laina singbu khungattuna konjaki thamoida hangjaki lairang napada maisa langlabra nakhoisu aigum maisa langlabra nakhoisu aigum punamoku khurumjare Baba. Mathangda Sunitibala sering pas. Sunitibala. Aigi ahanbate amagi lamsida kandano lambisubu lamuknare lamhangnare maike khangde hanasuna maragda mikop now holsida amagi tengbangna ima karigi tumin abalna samthoglaba khongda nadi iphapha angau pijol setuna milu pirang sindaduna thiribane ma ajengbana pari namsing yengbiyune ima Meetei pokpi mitang labana chana thiribasi amaduna kadai ganu lambi ima Uthok lone nuki oibigi thawna amuktari sinbiramune ima
natrati punamalukhragani amambagi lambisid natrati punamalukhragani amambagi lambisida Tumgi sareng we Arambam Meme. Ngasigi sayang saydinabagi Cultural Forum President Professor Behari Nazari Loinana Kanbena Sri Nomaiteng Kiran Musikai Nazari Loinana Saring Pabiba Tibiba Punama Kukai Nazari Aigi Handa Saring Chillo Pamjana Tayang Tasoiba Puningini Supnagi Miki Kumaitani Hangla Atia Makoida Ramba Leite Matagum Ngaliba Mapun Parba Punima Taja He Taja Kangaudana Khwairakpa Amuba Leichilna Kushilakpada No Lukna Kaliba Maitum Duna Toyna Hena Dumning Tijari Nungon Bapawali Puninga He Taibang Tamoy Tiangkang Nangna Pirangi Irao Krona Nilakpada Karigi mi paiba pokliba. Pirandugi marumdani punsina momon nokliba. Pajabagi lan lotliba. Wah. Yengune kalaba nong legi saumda lekol di lerang singna luruk hai na humna kangjari base malang saum lerangi pajabatta maheli. Kusem haiba mapuna Jumtani Maju Lauraga Sankrabani Taibang Punsisi Awanungai Langlana Punkraba Lekan Leju Tariaki Nachumni Punsisi He Mioiba Penam Draba Ninghan Naba Leitana Paikatlo Nachomdo Naput Magna Nangi Tamlapa Kudulngani Chilasi Momon Nokna Punsimana Lady Makai Aigi Matangi Sareng Marup Waibagi Lipun Nungaiba Mikukta Nungaiba Tawdokta Nungaiba Tamoina Nangi Aigi Nokna Kena Makalamna Punmin Naba Harau Tayam Lemin Naba Oide Maduna Marup Waibagi Lipun Uba Tangba Ngamdraba Chainarakta Aina Waba Ubada Nangsu Aigum Wabado Tamoy Sokna Kapminabado Madudani Marup Kaurisi. Good. Dinarubagi Haunasha Wari Watai Sanaba Aning Kongdok Naba Madunasu Oiramdre Maruki Wahanto. Wah. Manaba Pandam Amagidama Manaba Putilna Kauramba Pokminaba Masini Marup Oibagi Lipu. Good. Pangsa Tagat Naba Mapantungi Oina Madusunate Marup Sanabagi Machan Nungi Oiba Pajaba Wakalon Mahay Ikai Kumnaba Jimbanda di Kanga Drasu Momon Minoka Iroina na Masini Marup Oibagi Lipu Jumnagi Pangsak Sakpa Saisakna Ngamde Nangna Hanba Amaga Pauna Jay Marup Masel Adumak Naksin Nabagi Ihol Haina Ruba Leitana Tamoigi Oiba Ninki Java Suda Tamoy Katagi Maroni Marup Oibagi Lipun Leite Lapa Nakpa Saka Unadrasu Tamli Punchinduna Toyna Hena Chekna Angakpa Tamoigi Mari Amana Masini Marup Oibagi Lipun Mayam Ponampo Kurunjay. Aigi Marup Memo Singh Pabinaba Hajari. Hobiro Aigi Kerengi Maming Poinugi Lorok Pantha Poinugi Lorok Panthada Pakna Sankhiba Lobuk Singh Thana Machugum Pungang Kre Ogi Charong
chum chum launa lukna than than kre khurak su hangdana pambom mata phaba chingi tau panganba awang ba chingi thenda leptuna poinugi lobuk yenglakpa nungol laba pungningna khonthang yaina ane mawangi sayekta nungsi sei saklai tamgi tau loksing chau bobo nungsidara amukta yenglau tamna ukriba tingchang parengse tampak laugi mamun phara phau singa fugai na satpa chingi urei singa malangi tanthada leina jagoi saminari se ngasi su ningsingli kumgi kumdam lakpada sora chingi chingdon yenglaga abokna maringi matabu ngairakpa janglei sana phau sangbai thanna haptuna thagai thakta liba loksi party ngakha mayo matagi saruk tambada thawai tana nokina khiba lojare Okay. Mathangda Ahanjao sering pabio. Agar cari, ahan badai ki oza Behari, aduga convener kai kungo cari, saya di nampas tu jauh iba, agi Singh, oza Singh pun namak, korum jari, agi sering siki maming laipok, lagi laipak laipok mesin henggal lagi nong magi, mitna singu micam cha laipok ki laibak ni. That pengamani so hingtat mit kuat pani pang na sinduk pengamani una thamoi thabombi hakchang kaya angak pakusan laipok madam sida ai tabaliti laipoki bank account mafam khuding pata tasili lowi khol sing tamani makta mafam khuding wang laba building dukan plot community khuding da laipoki yunggi nupi lamgi nupi Lakshmon Rekhanungi Sati Sita Matam Sigi no Pok Nargi Laipok Ubada Laipok ki Laibak Wiri Lady Pa my tongue the no pay later la Michangi Punchibu on talk to the Shatrangi Po Chakau Matliba Shati Pai Bashing Laipoki Laipok Naktani Awabadi Laipok Machine Hengat Imakai Oidakle Michangi Punchi Konjeng Kopai on talk pire kabui kayui bagi oho bu utong hanakan na hot na yesu laipuki mapuk waina ba pada ba lairik laisillatri yausillatri su da bathabak ainadi angam mathaugi mapong da turbusu yadi agriculture na wachat wano hanakan na hot na yesu laipuki mapuk waina ba pada ba yadi lairik yausillatri su da bathabak ainadi angam mathaugi makong da turbusu yadi aigi culture na wachat wano khanghaudi laki mashiwoma aigi khomlen manglanda aibinami maithong langsinna lelagani subungo nahaki misam moina sumak maramdi nahaki apopusu misam waiki nahaki idausu misam waina sakhi nahaki idau purien nakaksu punsi longki sanabidraba singkha minadraba misam oina laipokti oirasu covid-19 positive darkar oide quarantine center maramdi nahaki apopusu misam oiki nahaki idausu misam oina sakhi nahaki idau purien nakaksu punsi longki sanadraba singkha minadraba misam oina laipokti oirasu covid-19 positive darkar oide matamchida quarantine center ayambu thagachil Mathangda Numaithem Indira Devi sering pabira bahajari. Mayam Pudamapu Kaikunabo Jari. Egi Serengi Maming Igi Laman
thawna lingjen handri pangal mayeng tadri nangi minung sitana haksang kumba thubatri aki tujungba phaude ningan na balaite nangi damak pigani thawaina pontha lauramgani thamoi pena ningtambagi kholao mayok nagani singnarakpa khudingmak hongloi phirep nangi damak nahaki asengbe ini ekhoi punamak imagi machani khudang pifam teheloi nangi saktam kaheloi pambom tingna lekhigani thetlanggani lingchatki uro tingigani ekhoi punamak ima nangi nasai gonda singlangani igi lam wah Aji. Masih sering sedih masih asuki betul nungai kere. Loisilla pada ai naigi phone ki balari ahan ba ai sei sering habedugi min tholebe sering du parga masih sei sunjarage ai sering ai sei sering ai sei sering min nei khoi punna isai na puviri sering na lamjingli ai na tu punsi lamhangda achinba marakta ai isai sairen hingminai aikoi pun palenggi sinung sairengi futni hangai awana ahan bi isai ni nok pakapna aigi sinni ai isai sairen hingmini aikoi pun nuzagi mai thongda sumatpi minopta Shainongi samlangda michigi tenjaida ahanban sibagi China khol marakta ai isai shereng hingminai Chingyada tamyada malangi pomda asangba atiyagi laichilgi marumda Chingjunggi ifutta mahosai tampakta ai isai shereng hingminai khoi punna Punsigi China call, mikap mirao call, kappagi, nukpagi, kaina bagi, tungna bagi. Punsigi China call, mikap mirao call, kappagi, nukpagi, kaina bagi, tungna bagi. Mangda leiriba, thongdo lanaba. Mangda leiriba, thongdo lanaba, ai isai sereng. Chanminai, aikoi punna ishaina puviri shairena lamjingli aina tungille punsigi lamangda achikpa marakta ai sai sereng hingminai aikoi punna mayam paramupo ngasigi sereng nawashida mayam saru yabe damakta hanna thagachari ai mathangda so amukana cultural forum gi president ga ya blog jarga secretary ga tana jarga ani shuba sairing sidin na amaga amuk sinjagi ge madu paw amu ngai minarshi mayam pram bomu hanna korum jari Ay fari